damakta SS Entertainment na puduna lakjari Ningol Khonjel. Ningol Khonjel first round da adom butaram na okjari. Sinjariba contest asi miyamgi amadi masa da talent leirabi singbu pungning thogatjaba oina supnatagi entertainment oina bagidamakta sinjabani. Mathang asidi contestant number 217 Tongbram ongbi Bidhyarani from Malom Tulihal Awang Leikai. Contestant asigi oina voting count tawnabagidamakta WINTOB haina comment pibiramduna sheishakpi asibu pukning thogatpiyu haizari. Aigi ming Tongbram ongbi Bidhyarani aigi lefam haluma Leikai aigi puroi bigi ming na Tongbram homi baba aigi SSE Thoibina Loikumba pagi tangkal adudagi mate ama lopthokjaraga aina mayamda lanthokjabani aigi Eshei uzarage Etei Nongban Kuyamba Moirangi Nongban di silumba Nenau na yangoi Tongbadi na nagayangoi Tongbadi Bidhyarani Etei yo Lai mada phajira chana hal Lai mada phajira ibi ma Natainaga yengbada pilida Hangongi maure hili yemidako Nongban gina taloini pakjaida Yagoi tongbada halimidako Lai mada phajjaida ibima Sheishakpi asigi oina aikhoina semjariba code asida comment amamamta pibiramduna vote asi thadabiramu masa da leiriba talent asibu pungning thogatpibo oina share amamamta tawbiramu video asibu share tawba kaubiganu pumnama pukhurimjari